ꯃꯩꯇꯩ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗ ꯀꯥꯏꯅꯕ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯃꯆꯥꯅꯤ ꯑꯗꯨꯒ ꯉꯁꯤ ꯂꯥꯜ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯅ ꯑꯦꯅꯤ ꯅꯥꯒꯥꯅ ꯀꯨꯀꯤꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯦꯅꯤ ꯅꯥꯒꯥ ꯑꯦꯟ ꯀꯨꯀꯤ ꯑꯦꯟ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯆꯥꯃꯤꯟꯅꯔꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯡꯁꯤꯡ ꯑꯃꯗꯤ ꯅꯦꯄꯥꯂꯤꯁꯤꯡ ꯑꯗꯨꯝ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯌꯥꯎꯔꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯇꯧꯕꯁꯤꯗ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯇꯧꯕꯕꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯦꯜꯂꯤ ꯑꯗꯨꯁꯨ ꯃꯣꯏ ꯍꯤꯡꯅꯕꯒꯤ ꯀꯔꯕꯥꯔꯅꯤ ꯍꯤꯡꯅꯕꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯇꯧꯕꯅꯤ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯗꯅꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯗꯠꯅꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯥꯛꯏ ꯑꯩꯈꯣꯏ ꯉꯥꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯂꯣꯏ ꯁꯛ ꯈꯪꯅꯔꯤ ꯉꯁꯤꯐꯥꯎꯗ ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯇꯪ ꯑꯦꯁꯥꯏꯗꯒꯤꯅ ꯏꯟꯁꯄꯦꯛꯇꯔ DSP ꯑꯩꯈꯣꯏꯒꯤ SP ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯉꯁꯤꯐꯥꯎ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯇ ꯄꯣꯁꯇꯤꯡ ꯇꯥꯗ꯭ꯔꯤ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯒ ꯉꯥꯡꯅꯔꯤ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯥꯟꯁꯦ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯌꯥꯎꯔꯤ ꯅꯥꯒꯥꯒꯤ ꯌꯥꯎꯔꯤ ꯀꯕꯨꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯦꯅꯤ ꯌꯥꯎꯔꯤ ꯇꯥꯡꯈꯨꯜꯒꯤ ꯌꯥꯎꯔꯤ ꯀꯣ ꯑꯗꯨ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯧꯁꯤꯡꯅ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯤ ꯁꯣꯔꯣꯛꯇ ꯌꯥꯔꯦꯛꯄꯁꯤꯗꯤ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏ ꯏꯁꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯣꯇꯦꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯇꯅ ꯑꯩꯈꯣই ꯑꯍꯤꯡ ꯂꯦꯛꯅꯔꯤꯕꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯐꯃꯨꯡꯗ ꯑꯩꯈꯣꯏ ꯂꯥꯜ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇ ꯇꯨꯝꯕ ꯅꯨꯄꯤ ꯃꯁꯤꯡꯅ 190ꯅꯦ ꯍꯥꯏꯇꯥꯔꯦꯀꯣ 190 10% ꯑꯃꯅ ꯑꯣꯐꯤꯁꯥꯔ ꯃꯆꯥ ꯃꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ MLAꯒꯤ ꯃꯇꯨ ꯃꯆꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯩꯈꯣই ꯉꯁꯤꯐꯥꯎꯗ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏ ꯌꯥꯔꯛꯏꯕꯅꯤ ꯃꯩꯇꯩꯁꯦ ꯑꯗꯨꯅ ꯑꯦꯅꯤ ꯀꯩꯒꯨꯝꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯐꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯟꯊꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯁꯜꯂꯛꯄ ꯐꯠꯇꯕ ꯅꯤꯁꯥꯗꯨꯗꯤ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 50,000 ꯂꯥꯛ ꯈꯔꯒꯤ ꯄꯣꯠ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗ ꯅꯣꯏꯁꯨ ꯃꯨꯠꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯥꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯂꯥꯜ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯄꯣꯁꯇꯤꯡ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯉꯥꯛꯅꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯇꯂꯞ ꯈꯔ ꯑꯗꯒꯤ ꯔꯥꯖꯥ ꯈꯔ ꯈꯩꯅꯤ ꯈꯔ ꯐꯠꯇꯕ ꯆꯤꯟꯖꯥꯛꯇꯨ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗ ꯀꯃꯨꯅꯦꯜ ꯊꯣꯛꯅꯕ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏꯁꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤꯗꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇꯒꯤ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤꯅ ꯌꯥꯝ ꯊꯨꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯡꯈꯤꯕꯁꯦ ꯑꯗꯨꯝ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯌꯧꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯤꯔꯤ ꯃꯌꯥꯝꯁꯦ ꯀꯞꯄ ꯂꯥꯎꯕ ꯈꯔ ꯈꯣꯡꯕ ꯈꯔ ꯇꯧꯔꯒ ꯉꯁꯤꯐꯥꯎꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯇꯝꯌꯥ ꯃꯩꯇꯩ ꯃꯆꯥꯒꯤ ꯑꯩꯈꯣꯏ ꯑꯊꯧꯕ ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯪꯅ ꯊꯜꯂꯕꯅꯤ ꯑꯗꯨꯗ ꯉꯁꯤꯐꯥꯎꯗ ꯃꯨꯁꯂꯤꯝ ꯑꯃꯐꯥꯎ ꯁꯤꯗ꯭ꯔꯤ ꯃꯌꯥꯡ ꯑꯃꯐꯥꯎ ꯁꯤꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯃꯨꯅꯦꯜ ꯊꯣꯛꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯀꯥꯏꯅꯕ ꯂꯩꯍꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯤꯒꯤ ꯈꯟꯊꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ 10, 10, 10, 30 ꯇꯂꯞ ꯈꯩꯅꯤ ꯔꯥꯖꯥ ꯃꯩ ꯊꯥꯗꯣꯛꯄꯗ ꯍꯦꯛꯇ ꯃꯌꯥꯝꯁꯤꯅ ꯀꯃꯨꯅꯦꯜ ꯊꯣꯛꯅꯕ ꯋꯥ ꯍꯥꯏꯕꯤꯔꯛꯄꯁꯦ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯂꯥꯟꯕ ꯉꯝꯗ꯭ꯔꯁꯨ ꯑꯦꯅꯤ ꯑꯗꯒꯤ ꯀꯪꯕꯥꯏ ꯂꯥꯟꯕ ꯉꯝꯗ꯭ꯔꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯕ ꯉꯝꯗ꯭ꯔꯁꯨ ꯃꯩꯇꯩꯗꯤ ꯃꯩꯇꯩꯅꯤ ꯑꯗꯨꯝ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯅ ꯉꯁꯤ ꯑꯩ ꯑꯗꯨꯝ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯅ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯕु ꯉꯁꯤ ꯆꯥꯔꯤꯕ ꯊꯛꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯊꯥꯒꯠ ꯋꯥꯍꯩ ꯉꯥꯡꯉꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯆꯤꯟꯖꯥꯛ ꯈꯔ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤꯗꯃꯛꯇ ꯀꯃꯨꯅꯦꯜ ꯊꯣꯛꯅꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯥꯏꯕ ꯌꯥꯕ
wa ngangbada tabada kitang nungaijade aduna ai koi request mayamda akoi muslim maitai panghal isin naw singda request tawjari akoi gi nuksina na leiminari ba insang cha insang akoi isa insang lana dana sanari ba aduga leiminari ba isin naw singda kamunen thokna ba wahi wata sizinaraga akoi Facebook ta YouTube ta pungtha da thagana ba sidi tawnagum si muslim इचिनाव से अखोई निंगोन मसानी हाइदना अदुम अखोई निंगोन मसा लेरिंगाई हाइदना इसई बौ फोंगदना अखोई हेक लाल हरपदगिना मोइनसु मतेंग पांगी खोइनसु मतेंग पांगी नगाई चिनाव नसु मतेंग पांगी अदुबु मयाम से लोइना कोइरगसु ngasi phawda muslim nupi amatang eni jati gi dumpi amatang manipur ngakpada sorokta lekhiba nupi amatang thokloba ama phau leitabane ba aduna wa yamna nganga ga ichilna oibagi nungsi mari tananaba akhoi kainaba chapu kairaga kwak harawi haibadudi ta hangumje chinaw sing wakan khidang khandhabiu akhoi tabada sunungai taba wahi wata mayam sizinnarak pase nungaite aduna akhoi paisa haiba lam haiba aduga sana lupa pura dollar haiba sidi sibuda pubaya banate aduga punsi sidi leiba phangde aduna maman yamlaba punsi kaya mamlam yamlaba athoba kaya gi punsi kaya hantaki lan sida akoi thawai kat khrabani aduna yari gai kamunen oigadaba wangang sangang birakanu haina ai isinaw singi mafamda humble request tawjari namaste